Chayetnaba amadi ayet-apan kayagi marakta India amadi Myanmar Ngamkhei da Tengnoupal district ki sharukta leiba Ngamkhei Paringda Sambal Khaba Houkhre district asigi manung chanba more town ga thangnana leiba Ngamkhei Paringda Sambal Khaba ki thabak adu houkhibani India lenga ki makhada Ngamkhei da leiba lambi thong sembagi thaudang lauriba Border Road Organization BRO na Ngamkhei Sambal Khaba ki thabak chathaba houkhibani Sambal Khaba Houkhre haibagi wafam asi PRO Defense Manipur Nagaland amadi South Arunachal na social media platform X da photo ga kona na thagalakibani panba yabadi Ngamkhei Sambal Khaba tarabasu Manipur gi lam saruk mangba yaroi haina lup kaya na haukiba matam kaya dagi khongjang changsinduna lakibani amaromda Indo-Myanmar Friendship Gate dagi Oi Thangbaromda Kamjong District Room Thangba Sarukta Hana Ngamkhei Sambal Khaba Yakiroi Hainasu Lup Kayana Kolau Kaya Lauduna Lakibani Loinana illegal immigrants sing Changsilakpada Hena Kudung Chai Haidiba Kuki Furup Singna Namna Taba Mafam Romda Ngamkhei Sambal Khaba ki thabak Paikhat Piyo Haibagi demand Sulaidibani